Manipuri Wari Pambi Senena Tabir Bapumnamakpu Amohana Taram Noksari Ngasi Amuk Mayam Gidamak Nehak Pothana Nabgidamak Anobo Wari Masama Poduna Laksari Wari Masa Sigi Maming Sargada Ai Haribo Wari Masa Sini Wari Masa Sigi Aibi Sanatombi Taminarasi Wari Masa Sargada Ai Dolai apai bi tonglakpagi kokse ngauri sargagi layam sabagi mabungo Sri Krishnagi manakta grong changsilaga kok no lui aigi ibungo Gopalna khoirum momonana phampham langdagi hogatuna aibu oki ibema napuroibagi bordagi aihakna nangbu sargasida nungaina lainanaba kaubani Mafam asidadi law and order fattabagi wafam laite naning tamna nungaina laizaro ibungogi yathangni Sri Krishnana manai nupama kausinduna hairai ibema se ngasita anauba thunglabani aigi mantri mandol singi maming matha khanghallu aduga sarga sigi mafam khuding koina yenghallu nupaduna aibu Sargagi mafam khuding puduna tai asidagi sina education department adagi sina electricity department masinani mafam asibu ahing nungthilna idana ngalhaliba adudagi mathangi sina irrigation and flood control ni mathang ni yami laisang malap tauba department mayamado folin de hekta pareng ni adudagi nupaduna aibu waramlani haiduna tera mafon gumba phida amada phamhalli mon khre aina prithvi da phamlakpa VIP sofa ga do kachani amritani hai sanagi patra amada hapa luraba mahi do aingonda pithai onthongna haukhre thumkhre manamga do khunungsi amani madu hek thaklobada isa se Ingagi ayukta satkairak padangai riba thambal du mangai tekhalliba nupaduna aigi nakta phamladuna layam sabagi mantri mandol singi maming taglai ibema Sarsatina education pairi ibema Durgana defense minister ni itaima Lakshmina finance ni nakhoi Manipur dagi lagpi MP nupi do khangidana ibema phawai bi do Mana food and civil supply paibani Pabung Indrana irrigation and flood control Yambung Siva Sambuna medicine and narcotics Tamo Mantri Mandolgi Pam Ayamba Nupi Singda Loina Pitok Libasi Karamba Rajniti no Nupi da Hak Pibasahini Haiduna Ibungona Yathang Taubani Aibu Yang Bayabo Mapam Sing Yang Hale Takpi Bayabo Pumba Takpiri Kaini thangda aigi laifam taklam laga mahak chatkre hek changsin khibada khangnadaba ngakta lairamgadra khanduna singnarubani adubu aikoi laikai gi ets na duna handakta chatkhiba santi na sense laklaga khudangda pairei haima ise kaidongai la I ngasita thunglabani kamdauri nangdi sargani danaise santi ubada mahaki nupa mahapapi do Ningsing lai lanjada bi inause mahakna miram lenda tukutsenengai masak oiraba laina ado nahan khibani santi ga ngahak wari watai sanaram laga ai sakhangdaba mayam ado yengba thorai yam khre mitlasina yengbagi aroiba naidi mamang chahida satkhiba ta chawbado laptakna ui onthongna tukutsa khraba sakni nupi lonbada halengba naidabani Asibu kamdauna sargasida laihalam libano mafam asida sangba sisu miram lenda chatnaba adugumna senja thumjaga laibajala tawbagi su miram lenda chatnariba habi jabi mayam ase lai singna tamdi bajani aina taibangda lairingai nongma imana umang lai khoramalli maduda ima maibi amana laipau tawrai nadau aigi sarai phi hongu taret ki senjana wakongu Imana mathwai wazaki aina hangki ima lainabu madu kaidona duino magi manai asanba mayam dugira
Imana aibu tinkhet lai kheli haiduna saikhi. Taubagidi ima maibi aduna pangai haijin basu oiramba yai. Adubu tausinaba masil marai ado mahakna waraktriba karigino. Ihe pangpat patana su khalluba yadri aina khangdaba ta chaubagi afaba kaya amasu leiramba yari. Kanano ma Ada makhutta gitarama paiduna monda nungai ni sakliba sina yengsilubada michana rura male masu yengthorai haima asidi mahakni dana thamoida ting panba magi minokto noklaga kaurai kaidongai lai lao famsi lao ikai na manakta sangsilui ngasita thonglaba natro waramlani amirta thaksira no thanks Haujita thakcharabada ngaijari miram lendubu kamda horige aikhoi thoibi madubu mayum palhudri ko haujikti palhudri masa semba loiraga palabasu pani hayawi ahum lakti masu kanna asa tawribani fare lao pothara ro gulab ki phamung amada aibu hibalami ikoi koidana nidra lairembi haibadu oiraba male Thotlaba khutna ikokta nanthabiduna nauksum isai saklaga aibu sombirami mikap thorakpada inakta mahak phamlami sumat yai puba minok nokladuna hairai sargagi amrapur laikol koirusira hoi koirusi yamna phajai hainai aigi khujeng paiduna mana aibu sargagi amrapur laikol pubikhi makhal kayagi lairang sing salami Lainam na maikai silli mana aigi samjida sana masugi laihau leiren thetpikhi napadasu gulab ki nasom chinbikhi aigi khutna lengjaba lairang pundo pareng magi ngaksamda huktuna taibangda sem khidraba nungsi laipol sargagi laikol adu da semle aigi thamoi penjakhi pung kaya phamle miram lenda samthokna hodraba wari kaya na pasikna samthokna re Namit yaman badagi aina nangbu warauki nungsina bidai piki ai arang arakta ngaihak pangtharubani madudi nahagi hauna sani aseng manungsiba masak khanglaklavada nangbu thiki nahak luhonglamle ai kayam kapki madudagi ni bema aina mau hanubi amada thengjinkhibado siti kaya thai telephone kaya su tawjaki Napau amata suta khide luhongbagi phi selamdai phawba aina nangbu ngaijakhibani nangna taibangda ngaijakhibadugi mahaini sarga sida aina numit khuding nangi lambi yengduna lenjariba nungsiba leinamsu kuina namlaklabadi hainingba phawraktre aina mangonda hanglui halasira warabra isi amma menakaga apsaraga gi danso amuk yenglusira Hoi yenglusi danso hauramle mana aingonda jagoi sabi mayamadugi masak maming tai asina apsarani amasina menakani aikoigi pithribi kabi kayana makoigi phajaba saithabado watpu watmallabra khalli phajai okhak phajai lemi pakchai sumatli masimangna nidana Biswamitra munina matam khara hiro sakhibado Pungingda itomta khalli Ada sangkon krabi anikhak akhanna phida amamamda phamli basina kana kanano imaibe masitaga babi Draupadi gani haima ibungo Ramchandraga Arjun gana trophy oina phangkiba singadura mana noklaga khumlai hoine adumne hekta hairabasu yare Satini gaina mukhaiduna family se ai amukta maru luhaluge do Hey, farak tarunu ibungogi asan bi manai ngaktani makoi dei henba sati aikoi maitrei bakta kokthong ama leihawi nangsu amukta khaluni aduk singbi makoina nupa nahana satpada inaba haibase safam lanphamni khangdaba jala makoina nupagi matung koin inaduna sathi khraba lanjau sing thoganduna mapuroiba singado kayada awaba nanghalle mayumda ningthina laihoduna solabi manem singadugi seba mato lomna tawbiraga sanglaba sahi kayado mapuroibagi khaina maisa khanglamlabadi aina makoibu thagalamgadabani ai argument tawruge aigi mawong khanglaba mahakna
soiduna khanaruba tare khalladuna aibu singduna aikoigi laifamda purakle ibani laigi sajada hipthare sargada laiba layam singdi mathau onthokna sinkhre taibung pan basigi akup ataigi hinsa pumba makoina sui hinsa mayamadugi aphaphata yenglaga rajniti tauba aikoi ibungo Sri Krishna gi khutta paiba remote control na prithvi da lila sanabani misam aikoi gi di thoidokna thabak laite koiba satpa tumba chaba asi ngaktani numit khudingi ibani koimi nei sanmi nei ningthau torenda chenghi sambal langminakhi adubu handak marak magi mawong khangong honglak i itomta thamlamlaga swai hekta mangkhi hangluraga khumlai kumardo ngarang thunglare haifet wari tawrubani ibom chadusu laghodore hai nongmana ngaihak hangsik langlubani da sargasidabu hangsik langbagi kari darkarno mafam khuding air condition ngaktani ai singnarakle nongmadi chatuna koithi thirure aini singnaramado soidre apsara menaka gi manakta kunduna lairamle ai khanthabaga nanghaude khudakta ibungo Sri Krishna gi manakta chatle kaidore ibema sargasida naning thungdaba kari laire aigi taibangda laihoba ipuroibagi bordagi lairam lensida aigi nungsibaga thungnajare adubu ibungo nanaina pinjadribadi mahak haujik apsara menaka gi manakta wanthaduna laire bichar tawbiyu ko ai bab tare yengoi family court ki case di aikoi ibema Raseswari ga Parvati gana ayamba paibani makhoi ga tanaro Sri Shambhu ga aikoi ani di matang sida chenarakanu ko khudakta manai ama thaki Parvati Bolanath ka thunglai aigi waram punamak Sri Krishna na tammi ibema Radhika na manai singde yathang tauthara file number lakh yankhayumdoi subadu puthorau minna kopada file do ibema da sinai ibema ani jru tanaduna file record yengi manai thaduna aigi sayon yamba mahak to phaduna purakle ibema Parvati na hairi nahak sargada laiba yaba misak nate adubu nahakna mafam asida laipun semlibi nupi asigi puine chielaba mapuroibagi bordagi nangbu sargada changba yahankhibani nangi manglam chatki punsida nungsibabu lalon potkum khanbata nattana aikhoigi entertainment program gi damak thamlibi layam sing phawba nattaba miyeng yenglambagi damak nangak laktuna patalda langthaba tai bichardo tabda ai kapthorakki mipaina sensinduna uyungum lepliba mabu chena kolaga aina ibemagi mafamda haijakhi nate ibema madutadi takpiganu maralgi damak mabu matik chaba dandi pinabiyu ibema Radhika na aibu themjinbi kapkanu ibema nungsibada share tauba haibase aikoi nupi singi khangamdraba awabani mado mahakna miram lendagi hendoktuna lairam len sida phawba adugumba lichattu chatlabanina aikoina mabu ngakpiba ngamloi ibungo Sri Krishna Bolanath yengnarga michi khatnai aina hauna kapladuna haijakhi lairam len sida aina itom leijaba ngamjaroi matung inna patalda chachakhragene ibema Radhika puina sienbaga sanga tauraga puina phangba papigi manak naknaraga pap phangba mado lai aikhoigi aini nangsu patalda tharagani khubak ahum laktang khubada aki tujungbagi masak oiraba manai ani hochilai ibani bu makhut namana thangattuna patal tamna langtharai aina laukhi ima nungsirai tarbo nongbo namitu pangune isa nomduna mahakna ibu hodok pirai haujik phawba kanglamdriba mitki pido magi khutna tamna taithok piraduna hanglai kaidorage nangbo gyan tarabro kanana kaidorumlage ai leidibasidi longna hiplambadagi septhorai komlamba pido haifet semjili magi mathanungda lairaga
ꯑꯀꯤꯕ ꯄꯨꯝꯕꯗꯣ ꯃꯥꯡꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯔꯨꯏ, ꯅꯪꯒꯤ ꯕꯣꯔꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯑꯩ, ꯍꯤꯡꯂꯤꯉꯩꯗꯁꯨ ꯁꯤꯔꯒꯁꯨ꯫ ꯑꯩꯕꯨ ꯅꯪ ꯈꯛꯀꯤ ꯅꯠꯇꯅ ꯀꯅꯥꯗꯁꯨ ꯁꯤꯟꯅꯕꯤꯒꯅꯨ꯫